India hꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯚꯔꯁꯤꯁ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯖꯤꯀꯤꯁꯇꯥꯟꯗ ꯂꯩꯕ ꯑꯥꯏꯅꯤ ꯑꯦꯌꯔꯕꯦꯁ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯍꯜꯂꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯆꯂꯥꯏꯕ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜꯁꯤꯡ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯃꯛ ꯅꯩꯅꯈ꯭ꯔꯦ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯀꯣꯚꯔ ꯇꯧꯅꯔꯤ ꯃꯇꯝ ꯑꯃꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯝꯕ ꯉꯁꯤꯅ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯅꯤ ꯑꯦꯌꯔꯕꯦꯁ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯅ ꯍꯟꯗꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇꯥꯏꯝ ꯇ꯭ꯔꯁꯇꯦꯠ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯁꯤꯌꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯒꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠꯇ ꯆꯩꯅꯥ ꯑꯣꯏꯅ ꯆꯨꯁ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯎꯞꯆꯔꯤ ꯍꯧꯖꯤꯛ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯇꯥꯖꯤꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀ ꯃꯇꯝ ꯑꯃꯗ ꯌꯥꯅꯈꯤꯕ ꯇꯥꯖꯤꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯕꯦꯁ ꯑꯁꯤꯕꯨ ꯑꯣꯄꯔꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯗꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯝ ꯈꯔꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯇꯥꯖꯤꯀꯤꯁꯇꯥꯟꯗ ꯂꯩꯕ ꯑꯥꯏꯅꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯕꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯋꯥꯈꯥꯟ ꯀꯣꯔꯤꯗꯣꯔ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ POK ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯊꯪꯅꯔꯤꯕ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤ POK ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯩꯅꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯝꯕꯤ ꯑꯃ ꯌꯥꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯩꯅꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯥꯖꯤꯀꯤꯁꯇꯥꯟꯒꯤ ꯑꯥꯏꯅꯤ ꯑꯦꯌꯔꯕꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯠ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯗꯦꯕꯂꯞꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕ ꯉꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯅ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯥꯖꯤꯀꯤꯁꯇꯥꯟꯒꯤ ꯑꯥꯏꯅꯤ ꯑꯦꯌꯔꯕꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯊꯪꯅꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨꯗ ꯃꯇꯦꯡ ꯇꯧꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜꯁꯤꯡ ꯂꯧꯈꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯕ ꯂꯩꯉꯥꯛ ꯑꯗꯨ ꯁꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯁꯤ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯣꯔꯗꯔꯟ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯟꯁꯤꯔ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯇꯧꯈꯤ ꯇꯥꯂꯤꯕꯥꯟ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯅꯤ ꯍꯥꯏꯔꯤꯕ ꯑꯦꯌꯔꯕꯦꯁ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗ꯭ꯔꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯉꯥꯛ ꯑꯗꯨ US ꯂꯥꯟꯃꯤꯅ ꯍꯦꯛ ꯍꯟꯗꯣꯛꯈꯤꯕꯒ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯊꯨꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯂꯥꯛꯈꯤꯕ ꯑꯁꯤꯅ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯔꯛꯇꯕꯒꯤ ꯑꯣꯏꯕ ꯃꯔꯝꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯇꯥꯖꯤꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯕꯥꯏꯂꯦꯇꯔꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯅꯈꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯔꯛꯇꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯤ ꯃꯔꯨꯑꯣꯏꯅ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯌꯔꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯍꯟꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯕꯣꯔꯗꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯜꯂꯛꯂꯤꯕ ꯆꯩꯅꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛ ꯀꯣꯔꯤꯗꯣꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯦꯜ ꯑꯦꯟ ꯔꯣꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯗ ꯁꯥꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯃꯛ ꯃꯣꯅꯤꯇꯔ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯃ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯒꯤ ꯐꯣꯔꯃꯔ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯔꯁꯤꯌꯥ ꯈꯛꯇꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯍꯟꯕ ꯄꯥꯝꯗꯦ ꯔꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯊꯥꯖꯕ ꯌꯥꯕ ꯑꯅꯛꯅꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯊꯝꯍꯟꯅꯤꯡꯗꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯆꯩꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔꯗ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯝ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯕꯅꯤ
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯔꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯒꯠꯂꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯊꯝꯕ ꯃꯐꯝ ꯑꯃꯈꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯂꯩꯍꯟꯕ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯂꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯌꯥꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤ ꯊꯝꯍꯟꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯑꯗꯨꯃꯛ ꯐꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯄꯤꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯝꯁꯤꯡ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯍꯟꯍꯟꯈꯤꯕꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛ ꯁꯦꯝꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯉꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯔꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯌꯥꯎꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯨꯜ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯨꯡꯗ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯂꯩꯔꯤꯕ ꯔꯦꯗꯤꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯊꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯁꯥ ꯑꯃꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯍꯧꯔꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯤꯇꯤꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯅꯧꯅ ꯑꯣꯜꯂꯛꯂꯤꯕ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯔꯦꯗꯤꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯉꯝꯕ ꯑꯃ ꯃꯊꯧ ꯇꯥꯔꯛꯏ ꯉꯁꯤꯃꯛꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ CSTOꯅ ꯆꯤꯡꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯣꯔꯤꯖꯝ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯃꯔꯝ ꯀꯌꯥ ꯑꯃꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯗꯨꯃꯛ ꯄꯤꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯂꯩꯔꯤ ꯔꯁꯤꯌꯥꯟ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯉꯝꯂꯝꯕ ꯑꯗꯨ ꯉꯝꯂꯛꯇꯕ ꯑꯁꯤꯗ ꯑꯜꯇꯔꯅꯦꯇꯤቭ ꯑꯃ ꯊꯤꯔꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯎꯔꯤ ꯉꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯨꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅꯗꯤ ꯑꯗꯨꯃꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯥ ꯍꯦꯟꯕ ꯚꯥꯏꯂꯦꯟꯁꯁꯤꯡ ꯊꯣꯔꯛꯄ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯦꯗꯤꯀꯦꯜ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯖꯤꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯖꯤꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯁꯤꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯟꯅꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯍꯣꯠꯅꯕ ꯉꯝꯂꯛꯇꯕ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ ꯇꯥꯖꯤꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯅꯝꯊꯕ ꯉꯝꯒꯗꯕ ꯀꯟꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯑꯣꯏꯅ ꯎꯏ ꯇꯧꯕꯇꯕꯨ ꯔꯁꯤꯌꯥꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯥꯟꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅ ꯉꯝꯂꯛꯇꯕꯗꯒꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯥꯔꯛꯄꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯥꯏꯝ ꯇ꯭ꯔꯁꯇꯦꯠ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯗꯒꯤꯕꯨꯗꯤ ꯆꯥꯏꯅꯥꯗ ꯍꯦꯟꯅ ꯊꯥꯖꯕ ꯑꯗꯨꯒ ꯇꯥꯖꯤꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯆꯥꯏꯅꯥꯗꯅ ꯍꯦꯟꯅ ꯊꯥꯖꯕ ꯌꯨꯝꯊꯪꯅꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯕ ꯍꯦꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ